Nahasingda mental health problem thogandanaba honabada mama mapa oibasingi thodang yamna chawe. Article ase huyelan pau sege lauksing pugay gi kalamdagi laukhatsabane. Laibak asigi oina leidiba inkalagliba nahasingi manungda chada nifuga maride wakal nungaitaba made pandam leitana thabak tawbagi thawongsing thokli haina Center for Disease Control and Prevention gi report amana haire. Hairiba report ase haukiba kumja 2021 gi ne. Aduga chahi asigi oina inkalagliba nahasingi chada kunna masa matomta sijakra sira haina khalli aduga chada mapanna masa matomta sijanaba honarambagi thokdoksing thoki haina report asida palle. Adubu inkalagliba nahasingi wakhal lamphai chatkidanaba honabada mama mapa oibasingi thodang yamna chawe. Mama mapa oibasingna inkalagliba chahi nauriba makhoige masa masusingbu wari chang naina saduna amade makhoigi wakhalon khangdoklaga thabak tawrabade nahasingna ka henba phirep lobagi chang ase yamna hanthai haina thijiloisingna phongdoknarakle. Nahasingna inkhalakpa matam ase khwaidagi henna maru oiba matam amane hairiba matam asida makhoi masana masa saktak janaba honarakpa thabak kaya masana pangthokningbagi wakhal phaurakpa amade maning tamba pambagi wakhalon pokpa haurak-e. Hairiba matam asida mama mapa oibasing amadi masasingi marakta afaba mari leiba ngamlakte. Matam asi makhoigi oina di wakhal mapung phana khanthaba ngamdribana maram oiraga masana masagi wakhal mapung phana control tawba ngamdabagi phibam amada lakhalle. Masida ikoina khangjingadabade nahasingna chahi 10 mari surakpa matamda wakhalgi oiba leitadabagi thokdok asi thokpa haurak-e. Aduga masagi chahi 10 mari surakpa matam asidana makhoigi wakhalon asi yamna sensitive oi matam asidane mama mapa oibasingi achouba role ama mathau taraklibase. Hairiba matam asida mama mapa oibasingna masasingda ngang sakpa matamda yamna section gadabane numit khudingi masasingge honglagliba mawong matau khangdoknaba hotnagadabane. Matam asida masasingna makhoigi apamba kaya mama mapa oibasingda phongdorokpa yai amade makhoina pamlibasing adu mama mapasingna yaraktaba natragana maning thunganba ngamlaktaba matamda ka henba phirep launaba wakhalon khanbagi chang wangkhalak-e. Adubu mama mapa oibasingna masasingda akanba wahai sizinaduna hairiba matam asida chairoidabane. Madugi mahutta makhoigi apamba amade wakhalon adu munna khangdoklaga wari sanaduna achumba lambida puraknaba hotnagadabane. Karigumba matamda mama mapa amasung macha oibasingi marakta yamna kuina kaunadabagi thawongsingshu thoktaba natte. Adubu asigumba thokdoksing asidagi khara nathairaga mama mapa oibasingna role model ama oinaba honagadabane. Inkhalakpagi chahi matang asida masasingna mama mapasingda usit thawaidana wa ngangba amade makhoina haiba indabage thawongsing toina thokpa thengnai. Matam asida machasingna usit thawaidana nganglakpa kaya adu personal oina loksinduna thabak tawnarak-e. Adubu angangsing matau karamna loina gadagi haiba khangba mama mapa oibasingna de masasingna nganglakpa matamda asawba control tawbaga loinana tanja phangbada wari sanaba hotnagane. Asumna tawbasina mama mapa oibasing amasung masasingga afaba mari sangbatpa ngamme. Mama mapasingna nungsisanana laiminaraba matamda nungaiba imung ama oiba ngami haibadu matam pumbada makhoida khangananaba hotnagadabane. Khudam oina imungda phamduna TV yengba matamda nungsisanana laiminabagi amade masina piriba kanabasing utpa kaya yengminanaba hotnagadabane. Masina tungda angang adu afaba amadi maipakpagi lambida purakpa matamda achouba mateng ama oi maram aduna mama mapa oibasingna matam pumbada machasingi wakhalon amade apamba khangdoknaba hotnabaga loinana thaksi khasi tambiduna tungda afaba macha semba haibage mingthol phangnaba hotnaminasi haire. Article ase reliable source ta yumpham oiraga phongbane. Adubu masina medical professional singge pautaki mahut sinaba hotnabadi natte. Aroibada tabiriba pumnamakpu thagachare.